Hairang Leirang Channelna mayamgidamakta pujarakliba Phungawari Sap Phanglabi Rajkumari Thaina mamangaida yamna asukpa amamba akibagi masak oiraba umang amagi mayaida mitrangi yumjau ama leirami nongmadi umang aduda nupa anikak lambi lamangnarami nupa amana Aikhoina leiriba mafam asibu kadaidano ngasai ayuktagi umang asida koichat chatlibani adubu haujik phawba umang asigi manungdagi thokhiba yaba lambi phangba ngamdana leiri aikhoibu yum yauba ngamkhigani haibagi thajaba leitre maduda nupa amana amu kaishu khalunu maru aikhoi haujik wari saksu yamna lamle numitsu tasin lakadaure aduna ngasidi mafam asida ahing potharasi hayeng ayuk yum yaubagi lambi soidana thiba phangani haibasi aigi thajabani nupa ama aduna amu kanana khangbano ahing amamba sida tamthiraba sa kai mayam amasu umang asida koichat chattuna leiramgani aikhoi leibak makhada karamna tumgani aduna tu aada uriba u achauba asigi mathakta kakhatlaga tumlasi u asi yamna sawi aduna masa maring yamna phalli aduna aikhoi nungaina tumba yarani amadi tamthiraba sa kai kaya dagisu khudong thiningai oiraroi asumna kiraba mabuk lamlaba waraba nupa ani adu u mathaktuda kakhatuna pothakre ayukta numitna tarang thorakpa matam aduda wanglaba u mathaktudagi umang adugi mayaida yumjau ama leiba urami makhoi ani yumjau adu tamna lakle mafam asida karamna yumjau asi leiribano adusu umang mayai asida phare aikhoi chatuna yenglurasi kanana khangbano mafam asida mi thengnabra haibasu aikhoina umang asidagi thokhinaba lambi takpinaba amadi aikhoigi aram khawrangba asi koknanaba acha athak pijabinaba makoi ani wari sana yumjau adu yaurakle yumjau aduda manak nakpada kana amata leiramde changsinduna yumjau adugi thong adu thilami yumjau adugi thong adu nupi amana hangdorakle aduga hairai lengsinbirau nakhoi tasengna sak lamlamlagani amadi waramlagani masi haiduna nupi aduna sak ensang ahauba mayam ama puthoktuna pijarami mabuk pena saraba nupa ani adu tumniklakle maduda nupa ani adu mitrangi sakti amana phamungda asiba amagum tumhankirami asumna matam kaya haukhre miyoi kaya amasu yumjau aduda chatkhraga adum thorakhidre tumduna leikhre khanghaudana nongmadi umang aduda leibak adugi ningthau macha adusu lambi lamangnarami ningthau macha adusu chap manaba mawongda ujau aduda ahing lekle ayuk numitna tarang thoklaklaba matam aduda uthaktagi yengbada yumjau adu ure ningthau macha adusu yumjau adu tamna lakle aduga yumjau adugi thong adu thilami maduda nupi aduna thong adu hangdorakle ningthau macha adu ubada nupi aduna lengsinbirau adombu taramna okchari nahak sak lamlamlagani tumsu yamna tumninglamlagani aduna laklo sak asi saraga tumlo hairami maduda ningthau macha aduna nahakpu kanano aduga matau karamna asukpa mamlaba lambi thiba phangdraba umang asigi manungda nupi natomta karamna leiramlibano ningthau macha adugi wahang aduda nupi aduna madu nangi nathau kari lei nahak aram khawranglaba wabana pothaninglaba misak amani aina khangi nahak yum soidana yauninglamgani
ꯑꯗꯨꯅ ꯆꯥꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯆꯥꯛꯁꯨ ꯆꯥꯔꯣꯏ, ꯇꯨꯝꯁꯨ ꯇꯨꯝꯂꯣꯏ"꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯨꯄꯤꯃꯆꯥ, ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯉꯛꯏ꯫ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯕ ꯃꯤꯁꯛꯂ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ"꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪ ꯆꯥꯛ ꯑꯁꯤ ꯆꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯝꯅ ꯊꯨꯅ ꯆꯥꯎ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯨꯝꯖꯥꯎ ꯑꯗꯨ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯒꯤ ꯈꯟꯕꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯁꯛꯈꯪꯗꯕ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ"꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ"꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯦ"꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯋꯥꯠꯂꯤ꯫ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯑꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯧꯒꯠꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯨꯝꯂꯨꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯍꯧꯗꯣꯛꯇꯨꯅ ꯃꯌꯨꯝ ꯆꯠꯅꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ" ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ "ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ, ꯋꯥꯔꯤ ꯄꯨꯝꯕ ꯍꯌꯦꯡ ꯂꯤꯔꯒꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯅꯪꯅ ꯌꯦꯡꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯑꯍꯤꯡꯗꯨꯃ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ, ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ꯫ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯈꯥꯡꯂꯝꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯀꯨꯞ ꯈꯔ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯋꯥꯈꯜ ꯀꯟꯅ ꯊꯥꯗꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯂꯤꯠꯅꯅꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯇꯩꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯂꯤꯠꯅꯅꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯌꯨꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯐꯨꯔꯤꯠꯇ ꯌꯥꯎꯔꯤꯕ ꯑꯇꯨꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯊꯤꯟꯕꯗ ꯃꯍꯥꯛ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ "ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅꯥꯏ ꯑꯗꯨꯅ ꯊꯣꯔꯛꯂꯒ "ꯃꯖꯥꯏꯕꯦꯝꯃ, ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗꯤ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ"꯫ ꯃꯤꯅꯥꯏ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯥ? ꯑꯩ ꯊꯥꯖꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅꯥꯏ ꯑꯗꯨꯅ "ꯊꯥꯖꯗ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯤꯔꯣ, ꯐꯃꯨꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ"꯫ ꯃꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ꯫ ꯑꯩ ꯍꯌꯦꯡ ꯃꯇꯝ ꯑꯃꯗꯗ ꯍꯦꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯂꯒ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯅꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ
ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯨꯔꯤꯠꯇ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯇꯩꯁꯤꯟꯗꯨꯅ ꯅꯞꯁꯤꯜꯂꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯤꯠꯄꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯊꯤꯟꯕꯗꯒꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯃꯤꯅꯥꯏ ꯑꯗꯨꯅ "ꯃꯆꯥꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯁꯤ ꯍꯧꯒꯠꯇ꯭ꯔꯦ" ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯃꯍꯥꯛꯀ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯧꯒꯠꯂꯕꯗꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯎꯃꯪꯗ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯎꯁꯥ ꯑꯃꯗ ꯄꯜꯂꯝꯃꯤ꯫ ꯂꯧꯊꯣꯛꯄ ꯌꯥꯗꯅ ꯎꯁꯥꯗ ꯄꯜꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯊꯥꯡꯁꯥꯡ ꯑꯗꯨꯗ "ꯆꯤꯡꯁꯥꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ" ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯥꯡꯁꯥꯡ ꯑꯗꯨꯗ "ꯆꯤꯡꯁꯥꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ" ꯍꯥꯏꯅ ꯊꯥꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯩꯔꯕ, ꯑꯋꯥꯕ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯕꯗ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯈꯤ, "ꯆꯥꯛ ꯂꯥꯝꯂꯕꯗꯤ ꯊꯣꯡꯗꯨ ꯑꯅꯤꯔꯛ ꯊꯤꯜꯂꯛꯎ, ꯇꯨꯝꯅꯤꯡꯂꯒꯅ ꯑꯍꯨꯝꯂꯛ ꯊꯤꯜꯂꯛꯎ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ "ꯅꯍꯥꯛ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯄꯥꯝꯂꯤꯕ"? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯆꯤꯡꯁꯥꯡꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯣ, ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯍꯪꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯂꯩꯐꯝ ꯑꯁꯤ ꯑꯩ ꯇꯥꯛꯂꯒꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯏꯟꯖꯔꯒꯦ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯅꯍꯥꯛ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ? ꯐꯔꯦ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯆꯦ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯣꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯤ ꯂꯩꯇꯦ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯂꯩꯇ꯭ꯔꯒ ꯀꯔꯝꯅ ꯊꯥꯡ ꯑꯁꯤꯗ "ꯆꯤꯡꯁꯥꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ" ꯍꯥꯏꯅ ꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯃꯨꯛꯇꯗꯤ ꯄꯤꯕꯤꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯟ ꯀꯣꯏꯅ ꯄꯥꯏꯕꯗꯤ ꯎꯆꯦꯛꯅꯤ, ꯑꯗꯨꯅ ꯑꯩ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯦꯛꯂꯥ ꯃꯌꯥꯝ ꯑꯃ ꯀꯧꯔꯒꯦ꯫ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯦꯡ ꯈꯔ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯏ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯈꯣꯏꯕꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯌꯥꯎꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯦꯛ ꯑꯃꯠꯇꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯕꯨ "ꯈꯪꯏ" ꯀꯧꯕꯗ ꯍꯥꯏꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ꯫ ꯋꯥꯈꯜ ꯋꯥꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯔꯒ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯠꯇ ꯂꯩꯇꯦ"꯫
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯂꯪꯖꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯪꯖꯥ ꯑꯗꯨꯗ ꯍꯪꯕꯗ, "ꯑꯩꯅ ꯀꯧꯈꯤꯕ ꯑꯗꯨ ꯅꯍꯥꯛ ꯇꯥꯍꯧꯗꯕ꯭ꯔꯥ?" ꯂꯪꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯥꯛꯄꯤꯒꯅꯤ, ꯑꯩꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯃꯈꯣꯟ ꯍꯧꯅ ꯍꯧꯅ ꯈꯣꯡꯕꯅ ꯑꯗꯣꯝꯅ ꯀꯧꯕ ꯑꯗꯨ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ, ꯀꯣꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯊꯦꯡꯅ ꯌꯧꯔꯛꯂꯤꯕꯁꯤꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯂꯪꯖꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ, "ꯀꯔꯤ ꯍꯥꯏꯕ? ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯍꯥꯏꯕ? ꯅꯍꯥꯛ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯤꯕ꯭ꯔꯥ?" ꯂꯪꯖꯥ ꯑꯗꯨꯅ, "ꯃꯥꯅꯤ, ꯑꯩꯍꯥꯛ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯄꯥꯏꯔꯛꯄꯅꯤ. ꯃꯐꯝ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ, "ꯑꯩꯕꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯄꯨꯕꯤꯌꯨ." ꯂꯪꯖꯥ ꯑꯗꯨꯅ, "ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯅꯪꯒꯟꯗ ꯍꯥꯞꯇꯨꯅ ꯀꯔꯝꯅ ꯄꯨꯒꯅꯤ?" ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯪꯖꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ "ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯥꯡꯁꯥꯡꯅꯤ, ꯃꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡꯁꯥꯡꯅꯤ. ꯅꯪꯅ ꯂꯩꯕꯥꯛꯇ ꯑꯄꯥꯏꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯌꯦꯛꯂꯣ, ꯑꯗꯨꯒ ꯃꯗꯨꯗ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯁꯤ." ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯍꯅꯨꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ, "ꯑꯩꯍꯥꯛ ꯃꯇꯝ ꯑꯁꯤ ꯂꯦꯞꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯆꯧꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯗ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯔꯒꯦ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯋꯥꯕꯤꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃ ꯂꯥꯛꯂꯕ ꯃꯇꯝꯗ ꯅꯍꯥꯛ ꯅꯁꯥꯒꯤ ꯁꯛꯇꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯍꯤ 15ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯂꯒ, "ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨ ꯆꯍꯤ 15ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ?" ꯃꯗꯨꯗ ꯍꯅꯨꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯪꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯆꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯅꯕ ꯊꯧꯔꯥꯡꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯥꯏꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯁꯤꯒꯤ ꯆꯦꯡ ꯃꯔꯨ ꯑꯁꯤ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗ ꯑꯆꯨꯝꯕꯗ ꯉꯥꯡꯒꯅꯤ, ꯏꯕꯨꯡꯉꯣ, ꯁꯤ ꯅꯪ ꯀꯥꯟꯅꯔꯛꯀꯅꯤ, ꯄꯨꯗꯨꯅ ꯆꯠꯈꯣ" ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯊꯦꯡꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯎꯕꯗ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯆꯦꯡ ꯃꯔꯨꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯟꯗꯨꯅ, "ꯑꯆꯨꯝꯕ ꯍꯥꯏꯌꯨ, ꯑꯆꯨꯝꯕ ꯉꯥꯡꯉꯨ" ꯍꯥꯏꯗꯨꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯏꯗ ꯆꯦꯡ ꯈꯔ ꯆꯥꯏꯁꯤꯟꯕꯗꯨꯗ ꯍꯅꯨꯕ ꯅꯨꯄா ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯗꯣꯔꯛꯂꯤ꯫ "ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯊꯥꯔꯤꯕ ꯃꯤꯅꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯅꯉꯣꯟꯗꯒꯤ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ?" ꯃꯗꯨꯗ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤ ꯃꯨꯜꯂꯨ, ꯆꯩꯁꯨ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨ ꯃꯨꯜꯂꯦ꯫
ꯆꯩꯁꯨ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯗꯒꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫